Harvard University, the Carnegie Foundation, amadi Stanford Research Center na pangthokpa study singda warep taki. Madudi miyoi amana makhoi sinpham duda mai pakpagi 15% di miyoi dugi technical skills habidi sinpham ama tawbagi knowledge na ohelli. Masigi knowledge sidi school college da line tamba phangi. Adubu mai pakpagi 85% di miyoi dugi soft skills habidi communication skills, problem solving skills, time management skills, decision making skills, people skills asina singmana ohelli. Masina takpadi sinpham duda khwaidigi haire haiba miyoi duna khwaidigi mai pakpa oide. Adubu sinpham dusu haiba amadi mi tinaba haiba miyoi duna khwaidigi mai pakpa oi. Kudamoina nangna business ama tawre natraga nangna sinpham amada fazana tamlure haire adubu nangna nangi customer du karamna deal tawgani makhoina nangi product nangi service tu sizinaba pamhangani nangi staff singdu karamna harawhangani nangi imung manung marup mapang singdu karamna nangna haiba yahangani nangi partner du karamna loinagani khangdragadi nangi business tu mai pakpa ngamloi. Masigi knowledge sidi school college ta tamba phangde. Masigi damak author Dale Carnegie na chahi 30 hena research tawraba amadi miyosing da experiment tawraba matung makna institute ama hangdokhi. Maki course tu yawraba miyoi khudingmakna angakpa improvement lakhi. Masing yamlaba sales people kaya makhoi sales ki chang hengatpa ngamki. Employee kaya gi value wangkhalanduna salary hengatpa ngamki. Business kaya mai pakpa ngamki. Imung manunggi miyosing masigi course yawbadagi hanadigi hena harawna leminaba ngamki. Aduna masigi kanapsi malem pumba yahunaba mahakna How to Win Friends and Influence People haiba lyricsi 1936 ta phongki. Aduna ngasigi video sida lyricsi gi khwaidigi nungaiba technique mapan share tawjege. So number 1, don't criticize, condemn or complain. Aikoigi ithak thongba ahalsingna yaningdaba thabak tawruba matamda aikoida thina ngangba adumak yawi. Adubu kaina thina ngangba miyosingbudi aikoina respect tawningde. Makoina tawnu haiba thabak singdu makoigi mamangda faw hena tawningi. Masiga manana aikoina yaningdaba fattaba thabak tawba miyosingbu thina chaiduna makoina tawribadu semdok hanaba honai. Adubu world famous psychologist V.F. Skinner na prove tawki. Madudi animal amabu fattaba behavior chatpagi dandi pibadagi afaba lamchat chatpagi mana pibana lawsing kaya line tamba ngamhalli. Amadi tamkiba lawsingdu ningsingduna lahelli. Masigi principle si miyoi badasu apply tawi. Chai thangmana miyoi dugi mamal yamlaba chawthokchabadu manghalli hena soundingbu pohalli. Maramsina masana masabu chummi uttana masana tawribadu hena tawnaba honari. Aduna nangna miyoi amabu condemn tawraga magi asoibadu chumthokpa ngamloi. Author na hari apangma miyosingna mibu criticize tawba, condemn tawba amadi complain tawba ngami. Adubu miyoi dubu khangbiba amadi ngakpiba habisidi character amadi self control leba mi khaktana ngami. Aduna matam pumnamakta mibu thina ngangloidabani. Number 2, arouse in the other person, an eager one. Author na hari ayangna strawberry amadi cream da yamna ngaujai. Adubu nga nadi tinthokpa yamna pami. Aduna aina nga phaba chatpa matamda aina kari pami habdu khande. Aina strawberry amadi cream du khoidu da hapte. Nga singduna kari pami habdu khalli. Tinthok ama oina khoida hapi. Masiga chap manana nangna apamba posakta nangi interest oi. Aikoi khudimaksu nanga manai. Aikoina pamba potuda aikoigi interest oi. Aduna mi ataibu influence tawge haragadi makoina kari pami karamna madu phangani haibaduda wari sagadabani. Kudamoina nangna nangi angangdu surup thaganingdaba taragadi makoida thina nganganu. Nangna kari pami haibadu takanu. Madugi mahutta suruptuna maram oiraga magna football sanaba pamiba natraga magna phangingba pandamdu yawba ngamhaloi haibadu utnaba hono. Number 3, the person's name, sweetest and most important sound in any language. Miyoi amagi maming haibasi miyoi dugi khwaidigi maruoibani. Prithibida leiriba mi maming pumnamaktagi masagi mamingna miyoi duda hena maru oi. Nangna miyoi dugi mamingdu ningsingduna icham chamna kawibadu miyoi dugi oinadi yamna maruoiba compliment amani. Nangna mamingdu kawkiba natraga banan lanna kawba haibasina nangna sagi achauba asoiba amani. 19th century gi America gi khwaidigi paisa paiba singi manung challiba steel industrialist Dale Carnegie mayamna steel king haina su khangnei. Adubu makti steel gi maramda khajiktang khangi. Adumoinamak mangondigi hena khangba miyoi chakayana magi damak thabak subi. Maramdi mahakna mibu karamna handle tawgani habdu khangi. Mahakna angang oiringaida magi rabbit khara lairami. Pijaningai di leite. Makoi singdu karamna pijagani khanna phajaba idea ama lai. Mahakna mahaki yum thangnabagi nupa masa nupi masa singda somna hai. Nakoina rabbit sigi chanaba napi singna sing hekluraga mabuk thana pijaragadi rabbit ki masa singdu nakoi gi ming thonbigani.
masigi plan si mitrang amagum success oiki. Carnegie na punsi chupa kaukidi. Sahi kya gi matungda maki business da technique si sizinaduna paisa million kya tanki. Khudamoina magna Pennsylvania Railroad ta steel rail sing yoningi. Matamduda J. Edgar Thompson na railroad tugi president oi. Adudi Andrew Carnegie na achawa steel mill ama saraga Edgar Thompson Steel Work haina maming thonjilli. Aduna president na steel darkar oirakpa matamda atopadagi laide mangondagi lainingbo pokhalli. Asumna business khaktanatna politician singna makoina thengnaba mi maming singdu kaudana bahonai. Khudamoina achawa politician amaga nanga unare nangi imung manunggi matangda wari sare khallo. Chahi amagi matungda mahaka amuk unaba matamda mana nangi mingdu chapchana kaurkpa matamda nangsu harawa pokani nangsi maroiba misak amani habadu khangani. Aduna nangsu matam pumnamakta nanga deal tawnariba miyoidigi mamingdu kaudana bahono makoiga thengnaba matamda makoigi mamingdu kaugadabani. Number 4. Be a good listener. Encourage others to talk about themselves. Author na hari nanga wari sanariba midu nang amadi nangi problem dagi makoi masada amadi makoi gi problem dana ena interest lay. China da ikang thoktuna miyoi million kya sibadagi masagi ya chikpaduna miyoi duda ena important oi. Africa da earthquake ni furak thokpadagi miyoi dugi khawri da apomba macha ama laibana miyoi duda ena important oi. Aduna nangna good conversationalist ama oige hairagadi miduna ngangi bawadu loidri faw punging changna tabi gadabani makoi masagi maramda makoi gi achievement gi matangda wa ngangnaba punging thogot piu adubu miyoi ayamadi asumna tawde atopaduna ngangbadu loiba faw tanaba honade makoi gi haining bawadu atopaduna haiba loidringaida ngang haunaba honai. Sahi kharigi mamangda New York Telephone Company na makoi gi customer service ta thina ngangba nupa ama thengnaki. Miyoi duna telephone line da amanga ta thokangani ki halaki. Maki bill dusu chang naina thiramde. Khabar da company dugi maramda athiba wahai kya iraki. Waterfall complaint kya thangalaki. Mamai thangda company du upai leraktabana sathiba nupa dugi manakta padigi skill leiraba representative ama tharami amadi problem du line solve tawki. Representative tuna sauraba customer dugi mathakta wahi amata hairuba laite maki wadu sympathy maga loinana loiba faw tabirami maki awaba singdu khangbirami. Asumna marirak interview tawraba matung customer duna masana yana asawbadu phathajaduna mahakna thangatpa case singdu lauthok chaki awatpa bill singdu thidoraki amadi representative tubu thagatpa phongdoraki maki wari singdu munna tabiba khaktana miyoi dugi thamoi pelanba ngamki. Number 5. The only way to get the best of an argument is to avoid it. Miyoi amagi wakalonda aikoina yaningdaba semdok haningba mafam yarakpa matamda aikoi ayamana marai yetuna makoigi wakaldu lali utnaba honai. Adubu anamba matamda aikoigi wadu laubibagi mahuta nakal animak marai yenaduna samasagi wakalduda ena chummi ulli. Adubu author na hari marai yenaba amata nangna mai pakpa ngamloi. Marai du mai thiragadi nang mai thire. Marai du ngamagasu nang adumok mai thigani. Maramdi nangna miyoi dugi wafamdu lali uttuna miyoi dugi pride tu hurt tawhalli. Masina maram oiraga maki pride tu kanjanaba magi wakhaldu sogong hongloi. Magna hena chummi utnaba honarakani. Maramsina author na hari argument amada khwaidigi best result fange haragadi madu avoid tawgadabani. Adugi mahuta makoina ngangi wadu loiba faw munna tabiyu. Mana hairiba waduda nangnasu yaningba mafam thiyu. Nangna yaningdaba point singsu suggestion tawduna khanghallu. Masina nakal anigi marakta marumapang oibagi relation purakpa ngamgani. Nangi wakalondasu mangonda completely khanghanba ngamgani. New York ki White Motor Company da Mr. O'Hare kowa nupa amana yamna marai yatkanba salesman ama oiduna pot amata yonba ngamdabadagi masigi technique sina star salesman ama oiba ngamki. Customer singna White Motor Company gi maramda phattaba wangangalpa khudingi maga marai yanai. Masina customer kya makoi gi gari du laidna hanki. Adubu author ji ki class yaroba matung mana miyoi amataga marai yanakide. Customer gi wafam duta agree tawi amadi magi wafam su agree tawhanduna star salesman ama oiki. Number 6. If you are wrong, admit it quickly and emphatically. Author gi bulldog amalai madu yamna friendly oiba mingonda khongandaba apikpa huini. Huiduga makoini mina kaya chatnadaba forest amada toina walking chatli. Nongmadi forest tu taba policeman ama thengnarami. Policeman duna magi shakti du utna huiduna majalamadi thauri amata yaudana tholakpaduda author da thina ngaki. Author na haiba wasu amata tabiramde matungda amuk thengnaragadi logi mateng laugani haina warning piraki. Maramsina matam kharadi madu illammi. Adubu huiduna majaldu pamde. Author nasu asumna chatpasi pamde. Aduna sang chengduna salami. Adubu khanghangduna police tu amuk thengnarami. Matamdudadi author na technique ama sizinarami. Police tuna ngangba haudringaida author na haujallami.
ꯑꯣꯊꯔꯅ ꯃꯁꯥ ꯃꯊꯟꯇ ꯊꯤꯅ ꯉꯥꯡꯖꯔꯝꯃꯤ ꯑꯃꯗꯤ ꯃꯁꯥꯒꯤ ꯗꯟꯗꯤꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯣꯐꯤꯁꯥꯔꯗꯨꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯈꯪꯉꯤ ꯍꯥꯏꯕꯗꯨ ꯎꯠꯅꯕ ꯍꯣꯠꯅꯔꯛꯏ ꯋꯥꯐꯝꯗꯨ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯅꯤ ꯍꯨꯏ ꯃꯆꯥꯗꯨꯅ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯈꯝꯕꯟꯕꯒꯤ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯊꯔꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯑꯣꯊꯔꯅ ꯑꯥꯔꯒꯨꯃꯦꯟ ꯇꯧꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯝꯃꯒꯗꯤ ꯀꯝꯗꯧꯔꯝꯒꯅꯤ ꯑꯗꯨꯅ ꯑꯣꯊꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯁꯤ ꯅꯔꯥꯜ ꯂꯩꯔꯦ ꯈꯪꯖꯔꯒꯗꯤ ꯈꯨꯗꯛꯇ ꯅꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯒꯗꯕꯅꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗꯨꯅ ꯍꯥꯏꯔꯛꯄ ꯌꯥꯕ ꯅꯪꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯉꯥꯡꯖꯧ ꯃꯁꯤꯅ ꯅꯪꯒꯤ ꯑꯁꯣꯏꯕꯗꯨꯅ ꯊꯣꯛꯂꯛꯄ ꯌꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯁꯣꯛꯇꯧꯕ ꯉꯝꯍꯟꯒꯅꯤ Number 7 Begin in a friendly way Friend amagi apambasi friend amana line khangba ngami wakhal manaba friend amana hairakpa wadu harauni yaningi adubu aikoiga wakhal chanadaba mina hairakpa wadi kaidagoinda lowningde aduna othana hari nangna miyo emabu nangi apamada thabak tawhanba pamagadi mahaktu nangi friend amagum loina gadabani parents singna masa singda chai thangduna lamchatu semdoknaba honaba amadi boss na magi employee singda phanduna ngangmana employee singdu haiba elenba ngamloi friendly oiba lamchanadi madu line ngamgani author ki class yawa OL stroke kowa engineering student amana magi rent fee du anthanba pamlami magi yumbudu ngangnabi yamna wabana student kharasu madu try tawragasu oiba ngamkide adubu Mr. Stropti technique sisinaduna yumbudu da sitiama irami aigi rent sigi list matam loibaga mapam si thadoklagani asengbadi ai mapam si thadokningba natte aigi rent si hantaragadi mapam si da lainingi adubu phibam si hopeless oire sitidu phangbaga yumbudu magi manakta lai hek lakpaga satraduna yamna friendly oina harau harau greeting tawi hek lakpaga rent fee dugi matangda wari sade mana ka du kyam lainingba ka salaiba maungdu kayam pamba amadi chahi amaga sangthana lainingbagi wari du sajilli rent tu hantabiragadi mathang chahi fau laige hairami magi maungduda yumbudu yamna haraurami asiguma friendly oiba miyo yamata mamangda laikidri haiduna magi ka singdu chalaibada thengnaba awaba wari singdu satradu delirami hainaruba tawduna magi fee du su tathok pirami aduna satraduna appreciation ga loinana friendly oina approach tawbadagi miyoidu win tawba ngamki Number 8 Get the other person saying yes immediately kanaguma miyo yamaga wari sanaba matamda aikoina khalamba wakalga chap manana hairakpa wakal manaba motinaba miyo singduga aikoiga punba pami makoina haibo wahi singdu loina yaningi masiga chap manana kanaguma miyo yamabu nanga wakal manai khalaningba nangna haibo wafamda yaningba pohaningba taragadi ahanbada mahakna yaningadaba wafam sing hana hayu nangna haibo wafamdu miyoiduna chumi hayalu author na hari wangang bahaiba wangang lo singna ahanbada maki mangda teliba miyamda yes haiba wahaisi hanjin hayan na bahonai aduna nangsu nangi mangda leriba miyoidugi apambadu khangdokna bahono mangna yes hairakadaba wafam sing hana phongdokna bahono bank account hangdoknaba employee amana customer dugi details sing mathang hangbada wahang kharadi fazana khumle adubu wahang kharadi khumningdre matamduda employee duna asumna haire aikona somgi details hangjaribisi bank sigi lanai kana nabagi natte karigumba nangi bank account sida paisa yamna yawre khallo nangsi khudong thiba thokduna laikidre khallo nangi account da yawre paisa du nanga khwaidigi naknaba miyoiduda transfer tawningdabrane yes tawhanningi aduna transfer tawbuda asoiba mata yawduna thuna tawhanningdrane yes adudi nangi form du asoiba mata yawduna chumna menbana faroidrane yes of course asumna miyuduna wangsingdu harauna pakhum pirami employee duna aikoigi bank sigi rule sini masi indaba yade haiduna bank duna kari pami habadu utna bahonadi customer duna kari pamangani habadu khanduna yes haiba wahaisi hanjin hayana bahonai Number 9 Ask questions instead of giving direct orders miyoi ayambana makoida atopa miyo singna masitau madutau masitau gunu asumna insinduna thabak tawbasi pamde order tawrga thabak tawwa habsidi miyoi dugi asoibadu som thokpinaba oiragasu kaidongaida miyoi duna pamloi adubu makoigi wakhalna makoina tawge khanna tawragadi thabaktu khoijangna tawi aduna kanagama miyoi amabu nangna haiba thabaktu tawhange khallagadi kaidongaida miyoi duda order tawgunu madugi mahuta miyoi duda wahang oina hangjillu thabaktuda makoigi idea yawri habadu khalalu masigi technique sina miyoi du important oi habadu khalali South Africa gi machine gi part chaba company amada achawa order ma lakhi adubu anagi order kya settle tawduna laikibana manager duna order du matam chana piba ngamgani haba thajaraktre aduna manager duna staff singda thabak tu thujinaba insin bagi mohta makoi singdu pulap kauksinduna pibam du explain tawre order du matam chana piragadi company dugi kaya mai oigani habadu khanghalle matangduda manager duna karam lambi da order du handle tawba yagani idea sing share tawraknaba staff singda khangi
ꯃꯗꯨꯗꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯨꯅ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯣꯔꯗꯔꯁꯤꯡꯗꯨ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯈꯤ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯃꯊꯪꯗꯁꯨ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯄꯗ ꯆꯤꯊꯗꯅꯕ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ Thank you for watching.